ngase phong tongan Manipuri se phong sing amasung thokiba thodo wathok singdagi maroi I pausung myamna thamjagi ahanbada Isel Express tagi lakhosaraga Samit Patra numinini gi khongsita ngasi Imphal thunglaragani party manung gi oibu wathok sing loisinna bu honagadari Bharatiya Janata Party BJP National Spokesperson North East ki coordinator amadi Manipur in charge puriba Samit Patra numinini gi khongsita hayeng Imphal thunglaragani Manipur ki BJP MLA sing amadi office bearer singa mifam pangthokadori pausi asina phangma paugi matung ina ma ki Manipur khongsat asi yamna maru oiba khongsat amane haina lawi imung manungi wathok oirabasu handak BJP gi MLA khara makoi de piba political post thadokhiba amadi social media ra pianaba kya phungdukna rakhiba asigi matang su maram ama oigen hari pausina makhatara dun hai wathok asigi matang BJP gi state president A Sada Devina BJP MLA singe masum office party manungi wapam mapan thokpidana bu wapam kya thamkiba su lekhrabani BJP state president ko bomi phamda hianglam kendra gi BJP MLA Dr Radesham Yumnam Wangjing Tentha gi BJP MLA Paunam Brojian amadi Saikot kendra gi BJP MLA Paulenlan Haukip Sarugya khidabani laktabe MLA khradi laktabegi serol amadi telephone khangalakhibi wapam lekhrabani Anboina Hairo Kendra gi MLA ti Israel Sham Thasi Taraga Mangada CM to advisor ki from the resignation Tokibani Thasi ki Taraga Tretan Langthawal Kendra gi MLA Karam Siamna Tourism Corporation of Manipur Limited ki chairman from Tadokibani Oripo Kendra gi MLA K.H. Raghumanina Manipur Renewables Energy Development Agency Manireda chairman from Tadokibani Oiragliba Manipur ki BJP MLA kharagi PNaba mapan tholakpa asina Manipur lengagliba BJP lead government sigi marakta penadaba kharadi leire habisi BJP national leader sing su khangi Lok Sabha Mikal 2024 pangthokadoriba si nakshilapana party ki image ta athiba khara leibana madugi solution amasu mathau tabana Samit Patra Imphal da lakadoribana hari Imung amada leiba masa singi marakta lamhenba masa ama yorakpada natragana ningai sauba masa ama yorakpada mama mapa koksikpa haibada hujik sembireng thukli masina government asida effect toba ngamdragasu wathuk ama leirabanina solution ama purakpa haibase national leaders singi mathawni Samit Patra heng Imphal thunglabaga office bearer singi mipam pangtokani mathangi numita Manipur gi BJP MLA singi oiba mipam pangtokani masigi damak sem saba punamak loikhre henasu pausna makhatan haidi BJP National Spokesperson North East Coordinator Hamadi Manipur in charge Imphal da hayeng digi numit nini gi khongsat asi party asi goina di yamna maru oiba khongsat ama oigadori handaki Manipur khongsat asi Manipur laidiba BJP gi family gi wathok oirabasu mapan tholakliba asi gi solution amati soidana puraklaba yari haina su pausi isna phangma paugi matungina makhatana su phongdorakli makasa tharak poina to papaw mane April 19 da pangthokadoriba MPSC ki exam Saba kangon semdriba phawi yaithokna ba appeal torakli thasi ki kuntrara pangthokadriba Manipur Civil Service Combined Competitive MCSCC Preliminary Examination 2022 asi mai ke aromdagi yaithokpina ba appeal tawnarakli exam asibu pigadoriba candidate singna social media ki khuthangna MPSC na exam asigi akakna basana kanglon ama semdriba phawbul lepiyo habu wapam thamnakli Panmayabade Manipur Public Service Commission alawbo Manipur Civil Service Combined Competitive Men's Examination 2016 course tawkraba matung amuhana English ngani ge kungri thude tawdana result athokre loinana English ngani ge kungri thude pangthokiba examination asida sayana ba kya lakhi maram maduno khallaba candidate sing Manipur lengana wathok asi loisindri phawba appoint tawbidana ba Manipur High Court case mixed case 70 of 2023 ma phal tawkre adu examination asiga mari lainana group of aspirant gi member amana English ngani ga kungani thuki November 18 thakiba RTI ama MPSC na sayesima ki December 19 da pakhum halaki maduda MPSC gi pakumoina head examiner appoint tawgi provisions MPSC da leti amaramda moderation amadi scaling gi tonganba rule laitabna question moderator leti matam gi matung ina MN tawriba MPSC conduct of business rule 2011 gi matung ina moderation amadi scaling tawdi haina pali amaramda MPSC na examination supervisor si appoint tawdi hairi MPSC gi controller of examination case lalam nishingana khuyek pidun thadorakpa serol amada anauba MCSC preliminary examination 2022 laklibi April 19 pangthoklagani hairibasi maikei kya marumdagi yaithokpina ba appeal tarakli makoina haibigi matungina parikya si kumsing English ngani ga taraga tarukta thokiba thaudo oduna makoida samamna ba thokale
ꯃꯔꯝ ꯑꯗꯨꯅ MPSCꯅ ꯑꯀꯛꯅꯕ ꯔꯨꯜ ꯑꯃ ꯍꯥꯟꯅ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯄꯔꯤꯈ꯭ꯌꯥ ꯑꯁꯤ ꯊꯥꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯍꯥꯏ ꯄꯔꯤꯈ꯭ꯌꯥ ꯑꯁꯤꯒꯤ ꯑꯣꯕꯖꯦꯛꯇꯤቭ ꯇꯥꯏꯞ OMR ꯁꯤꯠ ꯑꯁꯤꯗ MPSCꯅ ꯁꯨꯄꯔꯚꯥꯏꯖꯔꯒꯤ ꯁꯤꯒꯅꯦꯆꯔ ꯇꯧꯗꯦ ꯍꯥꯏꯔꯤꯕ ꯄꯔꯤꯈ꯭ꯌꯥ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯦꯟꯇꯔ ꯅꯤꯐꯨꯔꯣꯝꯗ ꯇꯥꯕ ꯑꯣꯏꯕꯅ लीक ओइबिगी चांग वांगी लोइनना क्वेश्चन सेंटर अनि खक्तमक लैबा सिसु मखोइद सममनबा अमा ओइहलाइखि परीक्षा असि यैथोलगा अखक्नबा MPSC की रूल अमा सेमलगा परीक्षा असि नियम सुमना थादुन अफाबा खुनाय अमा ओइबदा थाउदांग याजगे बवाफम क्या असि थोलकलि हैनसु पाउसदसु मखताना पलकलि मखासा थरक पोइना तो पपमना सेल सारुबगी NIA की SP सस्पेंड तौखरे Manipur ga mari leinaba case amada sel saroi haibigi maral Ministry of Home Affairs na National Investigation Agency NIA gi SP Bisal ga thabakta gi suspend tokre agency gi paun hai NIA na masigi headquarter senior officer asigi office sing da thibu humugi thabak sa takhiba ga loidana office adu sil toksinkre hiramasiga mari leinana NIA na thiganaba gi damak timama semkre हौखिबसै अनिरोंगी ममांगदा विशाल गाक्सी दिल्ली की ललोन इतिक तोबा मियमना लश्कर ई तोयबगी सिप हाफिज सयिदाता सेल थादबगा मरी लैनना ललोन इतिक तोबा मिय दुरगी लुपा करोड़ अनिगी सेल सारुबगा मरी लैनना केसमा थंगलक पलेखि अदोवेनम विशाल गा अमसुम मा कलोइनबा मियनी केस असिदा क्लीन चिट फंखिबनी सुहाइरि विशाल गा असि PSF तगी NIA दा लाखिबनी अमसुम विशाल गा की मथक तो वोकट अमा लाखपदगी मदुगा मरी लैनना NIA ना हिरामसिगी मतांग थिजन हुमजिनबगी थबक सा थदुना लाखपनी NIA ना असिगुम वोकट अमा लाख मतमदा हेन मपुंग फाना थिजनु यानबगी दमा थिजलिबा पर्सनल अदु ट्रांसफर नत्रंग सस्पेंड तौबि याय अदु मैनमक मसि इंडिया गवर्नमेंट की होम मिनिस्ट्री दगी अयाबा लौगदबनी सुहाइरि मखासा तरफ पोइना तो पपम नेशनल स्पोर्ट यूनिवर्सिटी साब खुमांग सक्सिनदबदा यूनियन मिनिस्टर पेन खिद्रे सयोल खुदिंगी मिनिस्ट्री द रिपोर्ट थरकनबा मिनिस्टरना कंपनी द खनख्रे इम्फाल वेस्ट डिस्ट्रिक्ट की काउप्रुक पैखली नेशनल स्पोर्ट यूनिवर्सिटी की समग सगतपगी थबक यूनियन मिनिस्टर स्पोर्ट्स अनुराग ठाकुर हाथेंगन सतनु येंगसिनमग लोइनना माफमदुरा पैखलीब समग सगतपगी प्रोग्राम ओबद यूनियन मिनिस्टर पेलन खिद्रे सयोल खुदिंगी यूनिवर्सिटी सिगे संग सकतपगी प्रोग्रेस का मरी लेनबा रिपोर्ट मिनिस्ट्री द थरकनबा खंगलमले यूनियन मिनिस्टर अनुराग ठाकुर नंगसे अयुक पुंग मंगा मखाइरम ताब मतम सतकिबा येंगसिन खोंसत अदुदा मणिपुर लेंगा की यूथ अफेयर्स एंड स्पोर्ट मिनिस्टर गोविदास कोंथौजम मिनिस्ट्री के ऑफिशियल सिंग अमसु स्टेट लेंगा की यूथ अफेयर्स एंड स्पोर्ट डिपार्टमेंट के ऑफिशियल सिंग सु सरुक याखि यूनियन मिनिस्टर अनुराग ठाकुर की खोंसत अदुदा हौजिक नेशनल बिल्डिंग कंस्ट्रक्शन कॉर्पोरेशन लिमिटेड ना पैखलीबा नेशनल स्पोर्ट यूनिवर्सिटी की इंफ्रास्ट्रक्चर सिंग संगतपगी थबक सिंग मिनिस्टर गोविदास का लोइनना कोइना सतुन येंगसिन खियारि मिनिस्टर ने येंगसिलबा मतुंगदा माफम अदुरा रिव्यू मीटिंग पांगदोखि मिफम अदुरा यूनियन मिनिस्टर ना हौजिक पैखलीबा नेशनल स्पोर्ट यूनिवर्सिटी संग संगतपगी थबक सिंगी प्रोग्रेस लैरमदबदा पेनबा फोंदोखि यूनिवर्सिटी असिबु साबगी थबक तोरिबा नेशनल बिल्डिंग कंस्ट्रक्शन कॉर्पोरेशन के ऑफिशियल सिंगदा साबगी थबक हेना येंगसिननबा पाउतापिखि मिनिस्टर हौजिक सगलिबा यूनिवर्सिटी असि एडमिनिस्ट्रेटिव ब्लॉक असि थेंगलबदा मथंग सही फेब्रुवारी फाउगी मनुंगदा लोइसिनगदबने कुमजा इंग्लिशिंग अनिगा कुनगमरी की फेब्रुवारी थाद एडमिनिस्ट्रेटिव ब्लॉक असि संगागने हाइना सुखानखि हौजिक लैरिबा नेशनल स्पोर्ट यूनिवर्सिटी साबगी थबक असि यामना तपलि मसि हेना खोंजेल यांगसिन हनबगी तंगाय फदबा लैरि हौजिक पैखलिबा थबक सिंग असिगी मरिक सुंबा प्रोग्रेस रिपोर्ट सिंग सयोल खुदिंगी मिनिस्ट्री द थरकनबा खनखि अमरमदा नेशनल स्पोर्ट यूनिवर्सिटी असि इंटरनेशनल की थाकता संगदमनबा याबा यूनिवर्सिटी अमा ओइगदबना यूनिवर्सिटी असि ताबा एप्रोच रोड असिसु मणिपुर लेंगान सही सामरोंगी प्लान तौरगा निंगथीना मापुंग फाना संगतनबा सुमहाना मणिपुर लेंगा की पुनिंग सिंसिंखि यूनियन मिनिस्टर की मैकेरी की मणिपुर लेंगा की पोर्ट डिपार्टमेंट वर्क्स डिपार्टमेंट पब्लिक हेल्थ इंजीनियरिंग डिपार्टमेंट कंस्ट्रक्शन कंपनी नेशनल स्पोर्ट यूनिवर्सिटी की मरी लेनबा अथॉरिटी की मिहुतसिंग यावबा अपुनबा कमिटी अमा सेमलगा पैखलेबा सेमगा सगतपगी थबकसिंग असि खोंजल यांगसिन संगसिनबा ngamnaba hotnasi hainasu यूनियन मिनिस्टर मखाताना फोंदोखि कुमजा इंग्लिशिंग अनिगा तरागा मरी प्राइम मिनिस्टर नरेंद्र मोदी की अहानबा लेंगाक लाखपगा लोइनना मणिपुर नेशनल स्पोर्ट यूनिवर्सिटी लिंगनबगिदमक यूनियन बजेट लुपा करोड़ चाम हापखिबनि लोइनना यूनिवर्सिटी असिगी मल्टीपर्पज स्पोर्ट्स हॉल एडमिनिस्ट्रेटिव अमसुम एकेडमिक ब्लॉक फैकल्टी अमसुम रेसिडेंस अमसुम सिविक एमिनिटी सिंग इंजीनियर सिंग अमसुम प्रोक्यूरमेंट एंड कंस्ट्रक्शन मोत पैखत हौरखिबनि मसिगी थबक असिगी एस्टिमेट कॉस्ट असि लुपा करोड़ सहुंगा मौद्रगा मपनगा पॉइंट हुमफुगो तरु ओइरिबनि यूनिवर्सिटी असि इंटरनेशनल स्टैंडर्ड
paikhatkadaba oibana amasu ministry na masigi paikhatkadaba thabak singi scope pakthok sakthokpana masigi sanction cost asi lupa crore sanipan ga taragatur ka point maudaraga mangare hengakre Panmayabri National Sport University asi kumza English ngani ga taragani pangi Mars taragaturukta Prime Minister Narendra Modi orek yum tamgibane National Sport University gi permanence campus asi samga sagalingai gi saira sida classing Kumalampak Sport Complex ta leiba temporary campus ta sathaba haukibani hainasu pausna makhatana palakli atopa paw madana lambi semdabigi mayokta miyam hauroktuna Imphal geri pok lambi thingba haukre Minister unaraba matungna khongjang handoktaba lepkhani akruko Pibam solabi Imphal geri pok lambi atuba matamna semjin bina balengak ta matam thaduna haizaraba phawbada lambi semjin biraktabadagi all Kongbo Road United Clubs Organization ki lamjing makhada lambi asigi nagye ta khundari ba miyam horoktuna haukiba hi nungyai ri hauduna matam kaktuna lambi thingwi khongjang sangsin bawkhre hayeng nungtil pung manga da works minister unaraba matungna khongjang handokpa kanchinbi ki phireb lawgani haina akurko conveners Lenin hirom na phungdurapli All Kongbo Road United Clubs Organizations akurko na Manipur laingakta ngarang sesat kunga mari phawba lambi semjin bidrabadi miyamna lambi thingwi khongjang sangsilagani haina lakhoki balaikibani Adumainama Hakiba Matamadu Fawd Lang Tabak Lokat Piraktabana Maramoraga, Haukiba Nungyadi Hauna Miamna, Lambi sitting Hokibani. Nasi Angan Madi Hauna Kongo, Bazardi Hauraga, Kairao Kuno Pawagi Lambi Sigina yet the Lady Miam Horoktuna, Lambi the Uwa Pajinuna, Tayar Maitaduna Masum, PSE Digi Ising Punava, Pipe Asobusing Pajinuna Lambi Tingi Kongzang Sansinki. Lambi thingbi khongjang aduna NIA lining laisul gi thorom school mahairoi sing puba gari sing di lambi thingba duda komtoki lambi thingbi gi khongjang adura kairau khunau irilbung thongkhong bamon kampu gi tungan mafam sing kongba khunau kongba khitri laikai gi tungan mafam sing amasu kongba bazar da miam lambi asat wok sing thingbi khongjang sangsinki lambi thingbi gi pauta badagi irilbung police ki kangbu amasum Imphal East District Police Command personal sing laktuna kongba bazari kairau khuno phawgi miyamna lambi thingli ba do lakthokibaga loinana sijinaba uwa sing tayarna singba mai thaba sing lakthoki loinana lambi thinglamba miyam su tansingki adubo police amasum miyamgi marakta pamdaba thawdo amada thokiba leiti makhatana pamdaba thawdok sing thoktana police personal singna mafam kyad ngak selaga leki loinana lambi edur oiriba phiba madu ASP Imphal East District case shibakanta masamaksu laktuna yengsinki loinana miyamna thinglaba amlamba miyoi singa du thadoki adomainama ASP amasum police personnel singa du satkraba matungda miyamna sangsinduna lambi amuhana thingbi khongjang sangsinki lambi thingbi khongjang aduna maram oiraga kwangba bazar gi irilbung phawgi nagyeta leiriba dukan singa masum kaithel sing thonglonaki lambi thingbi khongjang aduga mari leinana akurko gi convener Lenin hirom nai Imphal geri puk lambi gi phiba masi asuki matik fatabana lambi asida sathok sasin tawriba miyamna sawna khudong sahandre haibisi mari leinaba department na khanglabani lambi gi phiba masi yauna soklaba phawda lenga ki mari leinaba singna sembidana leirakpana lambi asidi accident thoktuna miyoi kya gi punsi pi khamna khrabani maramsina hen akan mukhungjang changsilakningaida atuba matamda mari leinaba department na lambi asi semjinminaba thabak lokhat piu haina su lenga ki puning singsilakli lambi thingbi ki khongjang na saruk gyarbi maira paibi lusing bi kharana pausi isi dai Imphal yeri puk lambi ki kongba bazar ki maka haita ki lambi ki saruk asi lengang na atonbi ki masagum na yengbire lambi si hausik leiriba phiba masida leirak matam sanglakle matam khara ki mamangna lambi asi gi pothole sing mian mi ki thabuk sataki adubu yamna quality leitana samlambana maramoiraga nungju amukta samlamba lambi sing adu loina kaiki ikui kuidringai mamangda anrora pangtokpa thoram amada minister na lambi asi semjilagani haina phongdoki wapa media ra thenaki adubu ngasi phawbadi lambi asi semjinmegi phibam uraktabadagi mari lainabasingda lambi asi gi naget laidiba club organization singi apunba akruko gi mekedigi matam pikhraba phawbada sembidabadagi ngasi gi khongjang asi lakpani lambi asi gi phibam ka hena sokpa loinana lambi asi da utkhai ama hena luraba komjau kya leiba sida gari tusinbadigi miyoi kya asu apan nangma yawkhrabani maram asina chief minister amasu mari lainaba minister na masida miyeng sangbiduna lambi asi matam gusuna bamongda tum koina sanaba yanaba simjinbiu haina phongdorki amaramda akruko gi thaumisingna DC Imphal is unaduna DC ki khutangna chief minister and berena memorandum ama pisinkhre memorandum aduda palli bo ofumdi haukiba sahi taruk tere asida lambi asi mari lenaba authority da semina ba haijaduna lakpani aduba ngasi phaw sembiduna lakpasina tangai faduna lambi thingbi khongjang ngasi changsilakpani
lambi asi fatabana maram oiraga lambi gi khudong thiba thawdok thoktuna miyoi kya punsi gi oina soinaiba kayana punsi pikhamna khiba masing yam silakpadagi lambi thingnabagi khongthang asi lorakani maram asina lambi asi bu matam suna pa thakta athupa matam da sembiba imphal yeri puk lambi asi semgani haibagi akaknapa matam ama khangan birabadi khongjang asi handokani hari Works Minister ga heng nungtil pung mangada Minister ga unagadoriba sigi matungda lainga ki wapam taraga lambi thingmagi khongjang handokpa natragan hena kansin bigi phireb laugani haiden su pau sita spalakli maka sathara point hoyelan pau dige topa maru ebi I pau sumu memna thamjagi Rahul Gandhi na mangona pirakhiba phadok satna hanbidana wa Gujarat High Court ta haijakre kumjai English singani ga taraga mapan gi Lok Sabha election ga mari lainana Karnataka gi Colored Pangthukiba election rally amada Rahul Gandhi na karigidamakta huranba punamakna Modi haribigumna asi sejinariba no hana fongdoklubigi mayokta file torba case gi woyel sahiani gi phadok pikraba Congress lusingbu Rahul Gandhi na mangona pirakhiba phado conviction asibu zatna hanbigano haidunu Gujarat High Court haijakre Congress losing machine maku Gujarat ki Surat liba Chief Judicial Magistrate amana mamang thagi kungo humdoi da mahakna wafam sing si phongdok lui habigi dama IPC gi section 499 amasum 500 gi makhada wayel sathaba matungna pirakhiba sahi ani gi phadok adu bu satna hanbidana ba tha asi gi ahum Surat ki session court amada hana appeal file tawkhibini Session court aduna Rahul Gandhi na file tawrakliba appeal adugi aroiba wayel sathadriba phawba maku bail pikhe aduga maki appeal gi wayel thasi gi kunna sathanaba lepkibani adubu numin asida makna file tawkiba appeal adugi wayel satharaga pikiba judgment da Rahul Gandhi gi appeal adubu reject tawrakibani masigi matungna ngasi makna Gujarat High Court amuhanna maku sahi ani gi phadok pikiba order adu satna hanbidana appeal file tawkibani Maki Makeri file to kiba appeal adu Gujarat High Court na lakshinkre adu minama masigi wayel di court asina leblak pamatam gi matungina court asigi single bench amada hearing pangthoklagani hari panba yabri Surat ki Chief Judicial Magistrate na mamang thagi kungo humdoi Rahul Gandhi bu sayani gi phadok pikraba su mangona pidi phadok ki matam adu suspend tawduna thamlaga bail piraduna numit 30 ni gi manungda mangna appeal tawnabagi matam pikhibani case adu hanu Gujarat ki minister oiramlaga housing na BJP ki MLA oiriba Purnes Modi na file tawrakibani aduga case asigi wayel dana Rahul Gandhi na phongdokhibani haidibu wapam asigi witness oina video surveillance team amasum video viewing team na wapam aduma mangna phongdokhi habigi sabsaba khudam district adugi deputy commissioner su oikiba district election official oina notify tawkibani adu maina mamaki mathakta Surat ki CJM na satharakiba criminals defamation case adugi wayel Gujarat High Court na athingba piduna thamlaba matungda chaliba sayis ki February da athingmadu laukthokibadagi makhatana satharakibani case asigi wayel satharakpada Rahul Gandhi masama court asida ahumla karakibaga loinana makpu sahi anigi phadok pire haiduna laukthokiba numitasu mak masa court room da laikibani adubu maki makedigi phongdokribu wapam adu makna tawge haiba ama yauna tawkhiba nate haina su court phongdokhibani adu moina ma haujik makna Gujarat High Court ki thongjil amuk leplabanina court asina wayel satharaga kari karamba judgment pirakadagi haibadu yengkhiba tari hensu pawsida phongdorakli maka satharak poina to perform na motion bibadagi kwangba turel khungnungdagi kongol karakre bijoy laisram Hauzik Pawbada Supam Topo Nungisang Yauna Surakta Badagi Turil Singi Iri Tatlaktuna Miam Ising Pangdabi Awaba Mayuk Naringi Serak the Kwangba Maru the Horaki Kwangba Turilbu Taru Tanana Tambibi Muta Amorakai Sing Taraduna Motion Hanmadigi Turil Sigi Ising Kazitang Lairabus Pum Tarakpagaluina Mashibu Shijinaruba Mio Ishinga Furi Tumunasing Kodong Sadavaka Mayuk Narakpagaluina Pum Taraba Turilgi Ising Dagi Kongol Wena Kakalakpada Awubusing Ang Ponare Torel asigi iri asilakpadagi kwangba irong thong manakta ising kharadang oirabasu tungnana bahai pan masa ama thingatuna honakiba mafam phawba lana torel asidagi karakpa kongol singna mi amagi lep phawbo thumna kakhalak rehri sumnatagi torel khongnungda kongol karakpadana tana masina kwangba irongda samnariba imphal torel gi marilda phawba lanchilak rehri oirakliba phiba masida torel asigi manakta leiba mi amana phongdorakibada hawkiba nongmanini digi hauraduna Kwangba irong thongkhong manakta palama thingatuna ising kharata oirabasu mokhalangnaba honarabudu kongol oina kakhalakdun imphal turel phawba lanchilakpana ising sizinabada khudong sahandre hari Kwangba irongdigi ahalamana phongdorakpada turel asigi ising sizinarubada furina singba thungba yawnare maramasina masigi ising sizinabada mipaiba poknare hari maramasina oirakliba phiba masidagi kalhaunaba turel khongnung
ꯇꯦꯡꯊꯣꯛꯄꯒꯤ ꯃꯊꯧ ꯇꯥꯔꯤ ꯃꯁꯤꯃꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯂꯣꯏꯁꯪꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯣꯐꯤꯁ ꯀꯥꯕ ꯀꯨꯝꯕꯒꯤ ꯃꯇꯝ ꯑꯌꯥꯝꯕꯅ ꯉꯥꯛꯅ ꯆꯠꯊ꯭ꯔꯦ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯊꯕꯛ ꯀꯥꯕꯒꯤ ꯃꯇꯝ ꯆꯌꯣꯜ ꯑꯃꯗ ꯅꯨꯃꯤꯠ 5ꯅꯤꯗ ꯇꯦꯟꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ 5ꯅꯤꯁꯤꯗ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯄꯒꯤ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯔꯕ ꯐꯥꯎꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯑꯣꯐꯤꯁ ꯀꯥꯕ ꯀꯨꯝꯕꯒꯤ ꯃꯇꯝ ꯑꯌꯥꯝꯕꯅ ꯉꯥꯛꯅ ꯆꯠꯊ꯭ꯔꯦ ꯏꯝꯐꯥꯜꯒꯤ ꯑꯆꯧꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯔꯗ ꯂꯩꯔꯤꯕ ꯃꯄꯥꯟꯒꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯔ ꯈꯔꯗꯤ ꯅꯨꯃꯤꯠ 2ꯅꯤꯒꯤ ꯑꯣꯏꯅ ꯌꯨꯝꯗ ꯇꯣꯏꯅ ꯆꯠꯄ ꯐꯪꯖꯔꯦ ꯃꯃꯥꯡ ꯆꯍꯤ 2022ꯒꯤ ꯃꯥꯔꯆ 22ꯗ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯊꯕꯛ ꯇꯧꯔꯤꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯊꯕꯛ ꯀꯥꯕꯒꯤ ꯃꯇꯝ ꯆꯌꯣꯜ ꯑꯃꯗ ꯅꯨꯃꯤꯠ 5ꯅꯤꯗ ꯇꯦꯟꯁꯤꯟꯈꯤ ꯅꯨꯃꯤꯠ 5ꯅꯤ ꯑꯁꯤꯗ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯍꯟꯈꯤꯕꯅꯤ ꯆꯌꯣꯜ ꯑꯃꯒꯤ ꯑꯣꯏꯅ ꯊꯥꯡꯖ ꯑꯃꯁꯨꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ 2ꯒꯤ ꯁꯨꯇꯤ ꯑꯣꯏꯔꯒ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠ 5ꯅꯤ ꯑꯗꯨꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝꯅ ꯑꯌꯨꯛꯀꯤ ꯄꯨꯡ 7ꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯐꯥꯎꯕ ꯑꯣꯏꯍꯟꯈꯤꯕꯅꯤ ꯑꯦꯄ꯭ꯔꯤꯜ 2022ꯗꯒꯤ ꯑꯅꯧꯕ ꯑꯣꯔꯗꯔ ꯑꯁꯤ ꯆꯠꯅꯕ ꯍꯧꯍꯟꯈꯤꯕꯅꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯌꯥꯝꯕꯅ ꯑꯣꯐꯤꯁ ꯀꯥꯕ ꯑꯃꯁꯨꯡ ꯀꯨꯝꯕꯒꯤ ꯑꯌꯨꯛ ꯄꯨꯡ 7ꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯐꯥꯎꯕ ꯄꯤꯔꯤꯕ ꯃꯇꯝ ꯑꯁꯤ ꯆꯞ ꯆꯥꯅ ꯏꯟꯗꯨꯅ ꯑꯃꯁꯨꯡ ꯉꯥꯛꯅ ꯆꯠꯇꯨꯅ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯒꯚꯔꯟꯃꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕ ꯎꯗ꯭ꯔꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯃꯤꯌꯥꯝꯒꯤꯗꯤ ꯃꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯂꯧꯅꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯔꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯌꯥꯝꯕ ꯊꯦꯡꯅ ꯑꯣꯐꯤꯁ ꯀꯥꯔꯛꯏ ngana hanaki office kaabagi numit tensil halaga thabak subagi matamna government na sangdoknabigi order thokli bisu government amasum miyamna thoina kanaba phangan bodri revenue lakpa amasum khongwat kadori department gi employee ayamana thengna laklaga ngana hankhibana revenue tax thijagi lakpa kaya khudong sa tabami unare law inkol gi pata aso eran semdoknabigi wokat par sahi ohumari helaba fawba lusinbi daba yawre government amasum miyamna kanaba phangandre haibasi manipur government gi secretariat lairiba officer kharanadi munna khangma yawre government employees sing office kaabagi numit amasum office lakpa mari hanbigi matamasi athubada semdokningma yawri secretariat lairiba mapan gi officer kharadi thangja amasum nomaijing gi suti ani sigi khudong sa balawraga mayumda toina satnaba yawri irai numit ki athengba flight ta mayum satnaraga ningthokabagi numit office lakpa yawnari employees sing gi thabak subagi nongmada pung nipan oihenmana lunch hour pungkhayam piri lunch hour gi matamdi adumak niyam kaidana employees sing ili ayamana theng office ka narakpanina lunch hour da sijinagadaba lunch pack sing purakpudi mamang tha march taragani panamasung kunga mangada financial year gi governments department sing suti oina khide adubu tuan department sing gi employee ayama sa da kuntra muktang langakhi masina takpri government na laibak ki amasung miyam gi phana bani haidana thokriba order se da dumak ta dana leire manipur government employees in office ka kumbagi matam ayamana ngana satre haibisi makok thongbu officer kharadi khangba yawrabanina ahong mama miyam gi mekedi gi lag yawrakle mahiloshang sing school kabagi matam na honana satnanabagi thokibu government gi order adu mahiloshang sing sahi ama mapung pharaklaba phawbo adumak niyam kaidana illi hansu pawsta suma khatana phongdorakli makha satrak poina to pawmon urkulda sirolili satpa hore lamkoi bising lakpasu hore urkulgi kasong singda phangwa malem ge tai maphamda phangdaba lei makhal am oiriba tirui lilina laisat tamba horakpa loinana pukning huna fajaraba lei makhal asibu miyeng tanabagi damak towan mapham singdagi lamkoiba kya su lakpa hore hari shiroi village ki khunmi singna phongdorakpada leipami khrada yamna ngana siroi lili satpa horabasu ayamba atai leipami singdi leising pomori maraksida manak nakpa amasum athapam phamdagi mi kya siroi lili yengba mafam asida thunglaba hore es haumai kan kawba khunmi amana pausi sida hai haujuk siroi lili pambi thaba laining thina sali adubo paksana siroi lili satkadaba matamdi me ahum suba sayol aduwaini siroi lili satpigi matam asi mausagam ahongba laibudi aduma pu lai pambi gi awang basi mamang sahi singa yeng sangdamnabada handak sahi oinadi pangwang wang budri mausana siroi lili si me ahum suba sayol sali amasum masi satpigi matam asi jun ahanba sayol phawbui maraksida miyamna khawrana ngainherbi siroi lili festival gi sem sabigi thab siroi village akan mon sathari festival sigi main stage sabigi thabak su sathari siroi lili gi maramda awareness hangar hanana masum atangba makhal gi layesi kanana ba wakhalon sai khudingi state gi thak siroi lili festival pangthokli sai sigi oina me tara ka tere gi kun phaw festival si pangthokri siroi lili festival na miyamna atangba lay makhal sigi
maramda khangna bo hona badana tana Manipur gi top top tungwan tungwan culture sing sakta na bo hona badana tana tungwan frup singi apun be saktam session hana na bo onari festival manung traditional folk dance practice display art form amadi atai thoram sing musical performance si rok na sing pangthok tuna lamkoi bi singi puning sing roisila koina na harur gi thaudang pauksi diga tin ma pawng tang mem na thamjage mitai bu ST list ta sanna bi recommendation thana ba court ki order UNC na kanem tokre Haukiba Mars Kungatreta High Court of Manipur gi Maikei digi Mitai sing Indian Constitution ST list ta sanna bagi Tribal Affairs Ministry da sayol mari gi manungda recommendation thana ba High Court of Manipur na Manipur Sarkar da direction pi ki badu UNC na yamna kana yaning da ba phongdokre UNC gi sirol amada hairi bana Mitai community is India gi oina yamna advance oiba community amani Manipur gi law lasu Indian Constitution gi nipan subu schedule salibani Mitai singasi hanana Indian Constitution gi makhada generals OBC amasum dulkas haiba category sing asigi makhada ngak senuna lairibani maramaduna High Court of Manipur gi Maikei gi Manipur Sarkar Mitai community asi Indian Constitution gi schedule trap lista sanana ba recommendation thana ba gi direction pi ki basi Indian Constitution gi makhada ST haina khaidok tuna tak tathi ta oina tawgi thawong sing ngak sena bagi damakta schedule group haina lairiba sibu mirai bibani maramaduna UNC gi Maikei gi Manipur High Court na Mitai sing schedule trap lista sanana ba center recommendation thagadabani haiba directive pi ki badu akan mamona kanem tawi haidi adu hausi koina di myam paw si sumatang se lusinjarage masu myam puna no update ngaminasi